Kuki militansingi lan auraifam oiduna leire. Imphal East District ki lamlai kendra gi manung chanba. Maitai khulsing leiba maphamsing Kuki militansingi lan auraifam oiduna leire. Thaudok thokpham dagi phangba pauda. Ngarang Christmas numita Yangang Pokpi Police Station gi manung chana leiriba. Yangang Pokpi, Santi Khongbal, Thamna Pokpi amasung Sana sabi hairiba maitai khulsing tamna anak madalaiba chinglom dagi nongmai round kaya leptana kapsilakre. Ayuk pung tararom tarakpa matamdagi hauduna atat akham leitana Kuki militansingna nongmai kapsilakhiba adu makata na ngaya kanaraga adumak maitai khulsing tamna kapsilakhiba ne. Kuki militansingna nongmai kapsinba hurakbadagi mitai khul ngagliba volunteersingna sukhut handuna kapkhe. Adu moinamak thaudok aduda thoidokpa sokapan namade misi mina yaubagi paudi leitre. Amaromda nongmai kapsilaktuna landarakliba aduda mi paibadagi maitai khulsing aduda leiba miyoising sapagadaba maphamsingda thaidoktunna leinare. Loinana thaudok thokpham aduda Central Paramilitary Forcing yauna security sing changsilakpa haukhre. Security forcing changsilakpa adudagi Kuki militansingi maikaidagi nongmai kapa lepkhe. Adubu haujiksu mafam adu mikum nahum singna senaduna leire.